Manipuri ki schedule tribe list ta lairaba any Kuki tribe po Muthatnaba Kanagumba Kanglup Kharana Hotnari lepiu any Kuki tribe ke manung chana tongan ba sub tribe nipan amade sub clan kontra humdoi ki miam lairi haina any Kuki tribes ke manung chana lairiba sub tribes singi waiba apex body Kuki tribes council ki chairman Ngamlal Dongel na phungdorakle heremasigi matang da langwal da leiba Kuki community hall da AKT gi manung chanba sub tribes singi waiba luching ba singna saruk yaduna miam tinba mifam pangthok laba matung pangthok pa paugi oiba mifam da hakibani mifam aduda Ngamlal Dongel na makha taraduna hai any Kuki tribe AKTSC Indian Constitution gi makhada schedule tribe ama oina recognize tawduna leiraba tribe amani masida hauzik furup kharana AKTSC bu muthatnaba haidna center de che thaduna honarga leirei masida sunatna schedule tribe ama oina handak lenga asina tribe makhal singi museum amamam sana ba haidna senthang kai thokpada su AKT gi museum sabagi senthang yarukna leirei lenga ga moina lamdam maduda khundari ba schedule tribe singi mateng tawduna makhoi bu hinghanna ba honagadabani aduga tribe adugi miyam gi ayaba yaudana manghan takhana basin ba yade masi pumna makasi yenglaga ngasigi mifam na haiba AKT asibo muthatnaba amadi manghan naba silakliba miyoi natraga zati adugi mayokte AKT gi miyam chapchana lepa haina warep laurei any Kuki tribe si lo thok ka do bani haina even government na special piba si khoi ya ning de ekhoi na su AKT de leba kano Kuki sub tribe more than kuncha sina kana gumbagi tribe muthatnaba aduga mangnaba kari su haide na atokpa atei kano tribe de leba singna su ekhoi tribe ekhoi na subscribe ka uba tribe any Kuki tribe AKT haiba si muthatnaba to bigunu for peaceful coexistence in Manipur.